Noida pirakpaga khayda pirakpaga sungan manade. Noigi review nga hawin taruga hawjo haramde. Chicken am tasyaramde manungda. Paisa manghanba. Senga review tawbiu. Quantity ka quality ka manji manade. Yar ka noina promotion na bunga ijale. Mayam na sumana comment pibek pada ipai bani na sigi video se tause na haina jarak pase kuya bane do ngasi finally tawdore. Mayam na habi ko do consider tawe ba hadi promotion ni na hen na phajana tawbiraga customer da mirai biba yawram basu yai ado ekhoi di thoktribni na khang promotion se ekhoi na tawja khibase yam di yam gre do karam ba tawse na sum khana ko da ekhoi na su yam pam na su chaja ba duga channel si oina ihan han ba promotion videos oi khiba big fat momo dagi hawase na khanare ado hujik se hummingbird aina order tawgre item sing do aduga hujik pi ai hoi da chatlani order tawbase ekhoi Meitei Mukbang na tawrakpani hardi amusu adu su hadi khara phajana amuk pisalakadra na mi atopa saraga order tawraga review di ekhoina tawdeba mayam gi damakta semja bane si video se hadi customer da hena hadi hautaba pisanbra adai mayam na quality quantity mana de have do ngasi gi video se yengminaga khamina se cafe or food servicing se random oina choose tawjarakani si se kam kanda thagalakani haibu su haidok charoi aduga ekhoina next ta karamba tawni haidu su haidok charoi adum random oina choose tawrokte aduna video se yeng biba mi khaina cafe gumba akoina promotion tawgiba yauragadi video se yeng hanbiro aduga customer da su ekoi da su chapmana na deal tawbina ba haibio review se mathang tawjaragani ado hojik pi ai hoi chalase akoi je chapa deliver tawre hummingbird na deliver tawbire ado akoi se sum yam bai ra kaino moi se khadi kuina change nasidi Meitei makan am tawne ba koina sina gravy mo sauce Macaroni. Ball order na tarna. cheese ball Chicken momo. si later si petting tawjaraga mamangda haizakibadumaya khoi sise aikhoi haidi ibani na Meitei Mukbang na order tawbani khanghandabida Tawraga chadore hoje. order tawjabane hummingbird tagine big fat momo se hummingbird kani partner oidan Akoina haibe haijari ne ba moida akoida request oina tawjabane ba ado atoba misaraga order taw lobiro oda ado hummingbird na su adu yabiraga akoida deliver tawirapoida ma hummingbird su thagachari ado ngasi chadose sina beetroot chicken momo ne sigi color oise mi I am lam khangbiramani si big fat momo gi se beetroot ne ba color am tanate si se healthy oba asigi beetroot ki kano sime machu ke ka sidi akoina chagi budu badi chamane ko di ba wi aduga si greens na awa fadigom na semane ba awa sina cheese ball ne sina kurkure momo le chicken gravy momo le re sina dragon chicken le kobi di hapani ko sise si se hotel la serve tawbadi kobi hapane ba kobi hapaga chaga na do si delivery this one pi mal ako ngasi na ha mal ako ngasi kangi ako ngasi na ha delivery tawlese aduga sina chicken macaroni ahan bagi beef and momo tawre mathang su ato pa mayam tawjarake ade kam kan thagat toino su hairoi koi weekly thagalakani su haijaroi tha amangda amutang akhoi kan thagak toino su akhoi khande adum random oina choose tawjaraga akhoi promotion tawgiba mayam na comment piwik basingdo aduga idine ba tawrtoise ti chaba hoge ko ado thigi di khadi phajare cheese to sidi cheese yung cheese khadin yawe sweet corn su yawe wow ya alu yaw ko Amuka sana hanay siya kaya promotion video natin mayam kita magta ako ay natabasara review to sa mani hawe hagi nate hawe hapag lang ayo ako siya karamba cafe dari hana hawdo yun na sumkalapad ako ay na hana dari hana dum pam na chadaba siya dari dum hawa siya na random mo yung hawsa ba na ado ko na promotion tawgiba mayam ado viewers mayam dagi mathang sai tawk torabane
ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯦꯐꯦꯒꯨꯝꯕ ꯐꯨꯗ ꯁꯔꯚꯤꯁꯀꯨꯝꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯒ ꯃꯌꯥꯝꯗ ꯄꯤꯔꯛꯄꯗ ꯍꯥꯎꯇꯕꯒ ꯌꯥꯎꯔꯛꯄꯗꯣ ꯑꯩ ꯉꯁꯤ ꯁꯝꯁꯦ ꯈꯔ ꯐꯔꯛ ꯈꯤꯇꯪ ꯇꯥꯔꯦ ꯑꯗꯨꯒꯤ ꯇꯨꯄꯤꯁꯦ ꯎꯞꯁꯟꯖꯕꯅꯤꯀꯣ ꯐꯦꯁꯟ ꯅꯠꯇꯦꯀꯣ ꯎꯄꯥꯏ ꯂꯩꯇꯕ ꯁꯝ ꯌꯥꯗꯕꯩ ꯉꯥꯏꯈꯣ ꯑꯩ ꯆꯤꯁ ꯄꯤꯔꯛꯀꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯌꯥꯎꯔꯦ ꯌꯥꯅꯤ ꯄꯤꯔꯛꯎ ꯑꯗꯣ ꯑꯩ ꯁꯤ ꯆꯤꯁ ꯕꯣꯜꯗꯤ ꯁꯤ ꯁꯣꯁ ꯍꯥꯞꯇꯕꯤꯗ ꯆꯥꯕ ꯍꯥꯎꯋꯦ ꯑꯩ ꯈꯪꯗꯦ ꯄꯨꯡꯍꯥꯎꯗ ꯍꯥꯎꯋꯦ ꯆꯤꯀꯟ ꯒ꯭ꯔꯦꯚꯤ ꯃꯣꯃꯣ ꯀꯝꯗꯧꯋꯤ ꯁꯤꯁꯦ ꯆꯥꯈꯣꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯎꯔꯝꯒꯅꯤꯅ ꯁꯤꯗꯤ ꯁꯤꯗ ꯍꯥꯎꯇꯕꯁꯤꯗꯤ ꯀꯨꯔꯀꯨꯔꯦ ꯃꯣꯃꯣ ꯆꯤꯀꯟ ꯀꯨꯔꯀꯨꯔꯦ ꯃꯣꯃꯣ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯋꯥ ꯖꯨꯁꯤꯒ ꯑꯣꯏꯔꯝꯒ ꯋꯥ ꯁꯤꯗ ꯍꯥꯎꯇ꯭ꯔꯗꯤꯕꯣ ꯍꯥꯎꯇ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯀ꯭ꯔꯟꯆꯤ ꯅꯪ ꯀꯩꯒꯨꯝꯕ ꯁꯣꯏ ꯂꯥꯛꯇꯅ ꯁꯤ ꯃꯣꯃꯣꯁꯦ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯥꯁꯟꯕꯤꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯗꯧꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯌꯥꯎꯕ ꯁꯤꯁꯦ ꯑꯗꯨꯅ ꯑꯩꯒ ꯏꯕꯥꯅꯤ ꯅꯍꯥꯟꯒꯩ ꯁꯤ ꯆꯤꯊꯔꯝꯃꯤꯅꯤꯀꯣ ꯕꯤꯛ ꯐꯦꯠ ꯃꯣꯃꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯗ ꯕꯤꯛ ꯐꯦꯠꯅ ꯇꯧꯋꯦꯕ ꯀꯣ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯎꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯐ꯭ꯂꯦꯚꯔ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯩꯇꯅ ꯇꯧꯖꯈꯤꯕ ꯑꯗꯨꯁꯨ ꯇꯜꯂꯤꯉꯣ ꯍꯧꯃꯟꯗꯅ ꯏꯕꯥꯅꯤ ꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯌꯥ ꯑꯣꯏꯅ ꯃꯨꯝꯖ ꯁꯤꯁꯨ ꯍꯥꯎꯋꯦ ꯁꯤ ꯌꯥꯝ ꯆꯥꯅꯩ ꯃꯥꯒꯤ ꯃꯦꯀ꯭ꯔꯣꯅꯤꯁꯦ ꯕꯗꯥꯝ ꯍꯥꯞꯄꯦꯕ ꯑꯩꯅ ꯃꯦꯀ꯭ꯔꯣꯅꯤ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯃꯐꯝꯅꯦꯕꯀꯣ ꯕꯤꯛ ꯐꯦꯠ ꯃꯣꯃꯣꯁꯦ ꯑꯗꯣ ꯍꯥꯟꯅꯒ ꯃꯁꯛ ꯃꯥꯟꯅꯗ꯭ꯔꯦ ꯈꯔ ꯔꯦꯗꯤꯁ ꯑꯣꯏꯀꯣ ꯃꯥꯟꯅꯗꯦ ꯍꯥꯟꯅꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕꯤ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯍꯥꯎ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯨꯗꯤ ꯁꯦꯞ ꯁꯤꯟꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯣꯃꯣꯗꯤ ꯍꯧꯒꯠꯄꯗꯤ ꯃꯣꯃꯣꯗꯤ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏ ꯃꯣꯃꯣ ꯉꯥꯛ ꯇꯧ ꯍꯥꯏꯅꯤ ꯃꯣꯏꯁꯦ ꯑꯇꯣꯞ ꯑꯝꯇ ꯌꯥꯎꯁꯟꯗꯕꯤꯗꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯔꯨꯝ ꯃꯣꯃꯣꯁ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯁꯔꯨꯝ ꯃꯣꯃꯣꯁ ꯌꯥꯎꯔꯝꯗ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯄꯤꯔꯛꯇ꯭ꯔꯦ ꯃꯣꯃꯣ ꯌꯥꯝꯗꯨꯅꯤ ꯚꯥꯏꯅ ꯇꯧꯒꯤꯕꯗꯣ ꯑꯩꯅ ꯉꯥꯎꯕꯁꯦ ꯃꯣꯏ ꯃꯣꯃꯣ ꯃꯣꯏꯒꯤ ꯃꯦꯀ꯭ꯔꯣꯅꯤꯗ ꯃꯣꯃꯣꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯁꯤ ꯌꯥꯝ ꯍꯥꯎꯋꯦꯕꯣ ꯄ꯭ꯂꯦꯠ ꯑꯅꯤꯒꯨꯝꯕꯗ ꯇꯧꯔꯝꯒꯗꯝ ꯑꯣꯏꯗꯣꯏꯅꯦ ꯀꯨꯔꯀꯨꯔꯦ ꯃꯣꯃꯣ ꯋꯣꯛꯇ꯭ꯔꯦ ꯍꯥꯎꯃꯟꯈ꯭ꯔꯦ ꯁꯤꯁꯦ ꯃꯦꯌꯣꯅꯤꯁꯅꯦꯕꯀꯣ 이번에는 메요니즈 ꯈꯔ ꯄꯥꯝꯖꯕꯒ ꯁꯤ ꯆꯤꯀꯟ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯒꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯗ ꯑꯗꯣ ꯈꯪꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯃꯣꯏꯗ ꯍꯥꯏꯕꯅ ꯀꯩꯝꯇ ꯍꯥꯟꯅꯁꯨ ꯁꯤ ꯇꯧꯅꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯄꯣꯛ ꯃꯣꯃꯣ ꯆꯥꯒꯦ ꯌꯥꯝ ꯍꯥꯎꯗ꯭ꯔꯥ ꯍꯥꯎꯕꯗꯪ ꯅꯠꯇꯕꯤꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯍꯟꯕꯗꯣ ꯃꯆꯨ ꯃꯆꯨꯒ ꯇꯧꯔꯒ ꯍꯣꯏ ꯁꯦꯝꯒꯁꯦ ꯑꯧ ꯃꯇꯣꯟꯒ ꯂꯩꯁꯟꯗꯅ ꯄꯣꯛ ꯃꯣꯃꯣꯅ ꯍꯦꯟꯅ ꯍꯥꯎꯕ
ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯀꯤꯔꯝꯃꯤꯅꯦ ꯍꯥꯎꯇꯅꯒ ꯃꯁꯛ ꯊꯤꯅꯒ ꯄꯤꯔꯛꯑꯗꯤ ꯀꯥꯏꯅ ꯑꯗꯣ ꯕꯤꯛ ꯐꯦꯠꯀꯤꯗꯤ ꯀꯌꯥ ꯂꯥꯛꯇ ꯃꯥꯜꯂꯦ ꯀꯝꯄ꯭ꯂꯦꯟ ꯍꯣꯏ ꯕꯤꯛ ꯐꯦꯠꯀꯤꯗ ꯀꯝꯄ꯭ꯂꯦꯟ ꯈꯔ ꯂꯥꯛꯏꯁꯦ ꯃꯣꯏꯒꯤ ꯀꯨꯏ ꯍꯥꯏꯕꯁꯦ ꯁꯨꯝ ꯈꯤꯇꯪ ꯕꯤꯠꯔꯨꯠꯁꯤꯗ ꯅꯣꯡꯃ ꯍꯥꯎꯔꯤꯁꯤ ꯀꯌꯥ ꯑꯗꯣ ꯁꯤꯁꯦ ꯃꯣꯏ ꯀꯂꯔ ꯇꯧꯗꯕꯤꯗ ꯅꯣꯔꯃꯦꯜ ꯃꯣꯃꯣ ꯁꯥꯕ ꯌꯥꯎꯕꯅꯦ ꯌꯥꯎꯔꯦ ꯉꯁꯥꯏꯗꯩ ꯈꯪꯗꯦ ꯃꯣꯃꯣꯒ ꯆꯥꯒꯅ ꯍꯦꯟꯅ ꯍꯥꯎꯔꯝꯃꯤꯅ ꯃꯦꯀ꯭ꯔꯣꯅꯤꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯊꯥꯔꯞ ꯇꯧꯋꯦ ꯍꯣꯏ ꯑꯩ ꯍꯥꯏꯒꯗꯕ ꯕꯤꯠꯔꯨꯠꯀꯤ ꯀꯩꯅꯣ ꯑꯣꯏꯔꯛꯄꯅꯤꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯅꯪ ꯇꯣꯠꯂꯤꯗꯣ ꯍꯥꯎꯔꯦ ꯆꯠꯊꯔ ꯆꯤꯂꯤ ꯁꯣꯁꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯀꯣ ꯃꯥꯟꯗ꯭ꯔꯦ ꯀꯔꯝꯕꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯍꯥꯎꯋꯦ ꯍꯥꯟꯅꯗꯨꯁꯨ ꯍꯥꯎꯋꯦ ꯁꯤꯁꯨ ꯍꯥꯎꯋꯦ ꯃꯍꯥꯎ ꯑꯃꯃꯝ ꯍꯥꯎꯕ ꯍꯦꯟꯒꯠꯂꯦ ꯁꯤ ꯂꯥꯁꯇ ꯊꯝꯃꯤꯁꯦ ꯃꯔꯝ ꯂꯩ ꯀꯣꯠꯂꯒ ꯆꯥꯗꯣꯏꯕ 와 거기서 맥거리 싸는데 뭔가 아파우 사는 이거 또 살려봐 시래 ꯍꯧꯖꯤꯛ 드래곤 ꯃꯩ ꯆꯥꯁꯦ 시세 뭐에 호텔에 ꯁꯤ ꯃꯈꯥꯗ ꯊꯥꯔ ꯄꯤꯕꯅꯦ 스마일러 셔터 ꯅꯪꯕꯨ ꯀꯔꯝ ꯀꯥꯎꯔꯁꯤꯒꯦ 까우르시게 ꯃꯣꯁꯥꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯣꯏ ꯗ꯭ꯔꯦꯒꯣꯟꯅꯤꯗꯣ ꯅꯠꯇ꯭ꯔ 이ꯕꯥꯅꯤ ꯃꯣꯔꯣꯛ ꯆꯥꯒꯟꯗꯦ ꯈꯪꯅ ꯇꯧꯔꯖꯥꯠꯂꯣ 어디 잡자이지 ꯁꯤꯡ ꯆꯅꯝ ꯈꯤꯇꯪ ꯀꯜꯂꯦ ꯑꯗꯨꯅ ꯍꯥꯎꯍꯜꯂꯤꯁꯤ 모락도 와랑 찌개 ꯃꯣꯔꯣꯛꯇꯤ ꯁꯥꯗ꯭ꯔꯦ 난가이 사만드는 잡은 먹는 ꯈꯪꯗꯕꯅꯦ 수염 농알 잡아 ꯑꯍꯥꯟꯕ ꯆꯥꯕ ꯅꯨꯃꯤꯠꯇ ꯁꯤꯒꯦ ꯇꯧꯕꯗ ꯁꯤꯗꯤ ꯀꯣꯕꯤꯁꯦ ꯆꯥꯕꯅ ꯅꯨꯡꯉꯥꯏꯗ ꯑꯗꯣ ꯃꯇꯝ ꯃꯇꯝꯒꯤ ꯂꯦꯇꯨꯁꯁꯨ ꯍꯥꯞꯄ ꯌꯥꯎꯕꯅꯦ ꯌꯥꯎꯋꯦ 짜실루 로이너무 짜실루 mình chúc cả lối mà nung trắng được sụp tóc vào đây 좀 하. 하. mà nung phải đến một lẹ một làm con trai đây 싸는 거 mà 좀 더 rồi 한디 드래곤 치는 거 할 야대 메이토 거 말면 봐. 혹시 못 사대 뭐 사는 거 아주 아니도. 야니 얌 팅해는 사 버디 버디 거
ꯁꯥꯏ ꯀꯥꯝꯗꯤ ꯀꯥꯝꯃꯦ ꯀꯩꯅꯣ ꯀꯥꯝꯃꯜꯂꯤꯅꯣꯗꯤ ꯈꯪꯗꯦ ꯃꯣꯔꯣꯛ ꯍꯥꯎꯔꯣꯏꯗꯣ ꯑꯩ ꯁꯨꯝ ꯉꯥꯊꯒꯦꯀꯣ ꯉꯥꯊ ꯁꯨꯝ ꯉꯥꯡꯉꯦ ꯕꯤꯛ ꯐꯦꯠꯀꯤ ꯃꯍꯥꯎꯁꯦꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅ ꯆꯥꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯍꯥꯏꯁꯦ ꯆꯍꯤ ꯑꯃꯈꯛ ꯍꯦꯜꯂꯝꯃꯅꯤꯀꯣ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡ ꯑꯣꯏꯈꯤꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯃꯣꯃꯣ ꯍꯥꯎꯕ ꯍꯦꯟꯒꯠꯂꯦ ꯃꯦꯀ꯭ꯔꯣꯅꯤ ꯍꯥꯟꯅꯒꯤꯗꯨꯅꯦ ꯑꯗꯨꯝ ꯑꯗꯣ ꯁꯦꯟꯕꯒꯤ ꯃꯍꯥꯎ ꯑꯅꯤ ꯍꯥꯟꯅꯒꯤꯗꯨꯒ ꯁꯤꯒꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯑꯗꯨꯝ ꯀꯩꯝꯇ ꯇꯥꯗꯦꯕ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯀꯨꯀꯨꯔꯦ ꯃꯣꯃꯣꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯉꯁꯤ ꯍꯥꯝꯕꯁꯦ ꯌꯥꯝꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯇꯧꯖꯔꯛꯈꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯦꯚꯤꯁꯤꯅ ꯒꯖꯔ ꯀꯣꯕꯤ ꯑꯗꯒꯤ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝ ꯑꯗꯨꯅ ꯁꯦꯝꯕꯅꯦ ꯃꯣꯔꯣꯛ ꯁꯥ ꯀꯩꯅꯣ ꯇꯥꯎꯋꯦ ꯇꯩꯗꯣ ꯍꯣꯏ ꯑꯗꯨ ꯍꯥꯞꯄ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨ ꯍꯥꯞꯄ ꯃꯥꯜꯂꯦ ꯃꯆꯨ ꯈꯔ ꯀꯜꯂꯦ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯧꯈ꯭ꯔꯦ ꯑꯩ ꯐꯣꯟ ꯇꯧ ꯈꯪꯉꯦ ꯇꯧꯖꯥ ꯇꯧꯖ ꯍꯜꯂꯣ ꯅꯦꯃꯥ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯋꯦ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯈꯪꯗꯦ ꯑꯁꯨꯛ ꯊꯥꯡꯕꯗ ꯑꯃꯨꯛ ꯃꯣꯃꯣꯗ ꯇꯧꯔꯤꯔꯣ? ꯅꯠꯇꯦ ꯀꯩꯗ ꯇꯧꯒꯦ? ꯈꯔ ꯌꯥꯝ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅꯦ ꯍꯃꯤꯡꯕꯔꯠꯅ ꯂꯥꯛꯄꯗꯣ ꯑꯍꯪꯕꯒꯤ ꯂꯥꯛꯄꯗꯣ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯦꯃ? ꯈꯨꯍꯥꯎ ꯑꯃ ꯅꯨꯡꯉꯥꯏꯖꯕꯅꯦ. ꯀꯨꯔꯀꯨꯔꯦ ꯃꯣꯃꯣꯗꯣ ꯉꯥꯎꯔꯦ. ꯑꯗꯨ ꯀꯨꯔꯀꯨꯔꯦ ꯃꯣꯃꯣꯗꯣ ꯌꯥꯝ ꯀꯁꯇꯃꯔꯅ ꯌꯥꯝ ꯄꯥꯝꯃꯦ. ꯅꯪ ꯍꯥꯟꯅꯅꯦꯕꯗ ꯍꯥꯏꯔꯝꯃꯗꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯕꯤꯔꯣ. ꯑꯩꯈꯣꯏ ꯊꯑꯣꯏꯀꯤꯅꯦ ꯉꯁꯥꯏ ꯑꯣꯔꯗꯔꯗꯣ. ꯍꯥꯏꯔꯣ. ꯑꯩꯈꯣꯏ ꯊꯑꯣꯏꯀꯤ ꯁꯨꯃꯥꯏꯅꯅꯦ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯎ ꯌꯦꯡꯊꯣꯛꯄꯅꯤꯗ. ꯑꯁꯦꯡꯕꯗꯣ ꯄꯤꯔꯛꯄ꯭ꯔꯥꯅ. ꯑꯗꯨ ꯃꯣꯃꯣ ꯑꯗꯨꯝ ꯃꯩꯗ ꯑꯗꯨꯝ ꯇꯧꯕꯅꯤꯗ. ꯇꯧꯋꯦ ꯇꯧꯋꯦ. ꯑꯩꯈꯣꯏ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯅꯦ ꯚꯤꯗꯤꯑꯣꯗ. ꯚꯤꯗꯤꯑꯣ ꯍꯦꯛ ꯍꯥꯞꯄꯅꯤ. Thank you. ꯚꯤꯗꯤꯑꯣꯗ ꯍꯥꯞꯇꯣꯏꯅꯦ ꯁꯤꯁꯦ. ꯑꯧ ꯑꯃꯨꯛ ꯆꯥ ꯂꯥꯛꯀꯦ ꯅꯦꯃꯥ. ꯀꯔꯤꯅꯣꯃ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯗꯣꯏꯅꯤ. ꯈꯪꯍꯟꯗ꯭ꯔꯦ. ꯇꯁꯦꯡꯅ ꯍꯥꯎꯈ꯭ꯔꯦ. ꯍꯥꯏꯖꯟꯕ ꯅꯠꯇꯦ. ꯑꯁꯤꯗꯤ ꯆꯥꯕꯤꯔꯤꯕ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯃꯅꯤ. ꯑꯗꯣ ꯀꯦꯐꯦꯁꯦ ꯑꯩꯈꯣꯏꯅ ꯔꯦꯟꯗꯝ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯅꯦ. ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯇꯨꯡꯗꯁꯨ ꯇꯧꯖꯔꯛꯀꯦ. ꯃꯊꯪ ꯇꯧꯈꯤꯕ ꯔꯦꯁꯇꯨꯔꯦꯟ ꯀꯦꯐꯦꯁꯤꯡꯁꯨ ꯆꯦꯛꯁꯟꯅ ꯂꯩꯕꯤꯌꯨ. ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯈꯤꯕ ꯃꯤꯒ ꯌꯦꯡꯕꯤꯔꯒꯗꯤ ꯀꯦꯐꯦ ꯃꯄꯨ ꯅꯠꯇ꯭ꯔꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ. ꯃꯔꯤ ꯃꯇꯥꯅ ꯌꯦꯡꯉꯒꯁꯨ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅ. ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯤ ꯇꯧꯔꯒ ꯃꯊꯪꯒꯤ ꯀꯩ ꯇꯧꯁꯤꯒꯦꯁꯦ ꯏꯕꯥꯅꯤ ꯈꯜꯂꯒ ꯂꯩꯔꯕꯅꯦ ꯍꯧꯖꯤꯛꯁꯦ. ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣꯁꯨ ꯍꯥꯏꯗꯣꯛꯑꯣ. ꯑꯩꯈꯣꯏ ꯃꯔꯛ ꯑꯣꯏꯕꯁꯨ ꯍꯥꯞꯆꯔꯛꯀꯅꯤ. ꯄ꯭ꯔꯣꯃꯣꯁꯟ ꯑꯇꯣꯞꯄꯒꯤꯁꯨ ꯑꯅꯧꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯃꯍꯥꯎ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ. ꯇꯧꯍꯟꯅꯤꯡꯕ ꯄꯔꯁꯅꯦꯂꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯕꯤꯛ ꯐꯦꯠ ꯃꯣꯃꯣ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯁ ꯍꯥꯏꯐꯦꯠ ꯍꯥꯞꯆꯈꯤꯕꯅꯦ. ꯑꯗꯣ ꯃꯦꯅ꯭ꯌꯨꯁꯨ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯈꯪꯅꯕ. ꯑꯗꯨꯒ Instagram ꯄꯦꯖꯁꯨ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ. ꯃꯌꯥꯝꯅ ꯍꯥꯟꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ ꯈꯪꯖꯜꯂꯒ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ. ꯁꯤꯃꯗꯤ ꯍꯥꯎ ꯆꯥꯊꯔꯣ. ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯍꯥꯎꯋꯦ. Instagram ꯂꯤꯡꯛꯇꯣ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ. ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯚꯤꯌꯨꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯩꯈꯣꯏꯒꯤꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯝꯖꯔꯛꯄꯅꯦ ꯊꯑꯣꯏꯅ. ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯨꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯟꯖꯔꯤ.